अहानबद तेंतकना कोरोंगानबा खुमन थगलबा पोसंग तक मैम शेयर तौजरगे वीडियो फुटेज मगलोइना लोकप लोइद्रिबा पॉपी अरामबाई टेंगोल वॉलंटियर सिंगना येथतपा इथम मोइरांग पुरेल सिंथक अयामबनदी लोकप लोइख्रे लोइदबसु याम लैदे हेबा वाफमसु थमनक्ली ngasi phongkhiba tongan tongan ba manipuri se phongsinga masum thokhiba thawdo wathoksingi maruibi I pausing myamna thamjagi anbada kanglai paki maira dagi lakhosaraga sakhangdabasingna ITLF ki office thukairamle Kuki khulai paibasingna CVDF ani phuramle Korounganba nungai matung pung taragani thui makhairam taba matamna Chusampur district ki tuibong da leiba Indigenous Tribal Leaders Forum ITLF ki office sakhangdabasingna paksana thugaiduna mang takalamle Central Village Defense Force CVDF ki miyoi ani maram takdana phurambadagi shoktuna Chusampur district hospital lekana khrehairi pausna hai sakhangdaba miyeduna ITLF office ki thong fakaiduna manungda sanglaba matungda office adugi computer table sokri maruiba file sing thugaiduna manganki madudana natana office adugi mingsiel gi thong thonau sing su thugaiki loinana library section gi lyric sing sakhaiba madi yamna sauna amangata thonki hairi hauju phabu thawong adu kanana satharamano haiba sapsaba khangmangamdri miyoi taraga manga romna khutlingduna laklaga ITLF ki office adu amangata thawalamba oigani haina thajanari Nakalamaromda Korounganba pung tararom tapa matamda khulai paibasingna Central Village Defense Force CVDF ki miyoi ani maram taktana phurambadagi soktunu Chusampur District Hospital lekana khrehairi pausina hai Central Village Defense Force CVDF ani edu Kuki khulai paibasingna tuibongda maram taktana phuramkhibani makhoi ani phuramkhiba du handak ITLF amadi Kuki NP ki mathakta khongjang sangsinkhibagi mayokta oira Phurambu oigani thajanari soklaba miyoi ani adugi sapsaba masak maming khangmangamdri amaromda pausiyesna phangwa pawge matu inadi soktuna laikatnariba miyoi ani edu ngasi pungni palom tabada maruti gypsy amada lakhiba miyoi kangbu mana hospital dagi pukhraiki soklaba miyoi ani edu pukhibagi mayokta miyamna haujik Chusampur irang hokre security force ki kangbuna akan masiksin thorang dakhwatkre hari panbaya bade handa khulngakpagi thabak toriba United Tribal Volunteer ki thaumi singi sana thaknaba pulam sing matam sana pirakhidaba pirakpatarabasu ningthina thong thaktaba apumasa oiba chinja ki pulam sing pirai haibadigi khulngakpagi thabak thadoktuna mayumda hanakhiba laikrabani loinana United Tribal Volunteer ki thaumi ani Kuki CSO gi lusing muni haibasingna tamthina phubagi wathok amasu thokhi United Tribal Volunteer gi kangbuna ITLF amadi Kuki NP gi mathakta nungaitaba amadi pendaba phungdoktuna ungkhanabasu laikhrabani hanasu pawsida makhatari atopa pawmana MSPCL gi staff nataba nupi amagi bank account niyam kaina sel hapsilambi company sigi deputy manager Yandrembam Stella thabaktagi suspend tokre Manipur State Power Company Limited MSPCL Deputy Manager FNA oina thabak toribi Yandrembam Stella kaubi asina Niamlana Company asigi staff nataba thangaiban Kabrambam laikai digi Yandrembam Kainia Hanbi Devi kaubi amagi bank account number 34481 43770 da niyam kaina thagi salary hapsilamba thengnabadagi thabaktagi suspend tawri hadi MSPCL Deputy Manager FNA oina thabak puriba Yandrembam Stella abu thabak gi suspend tawbigi order si hokiba March taragumdoida MSPCL Manipur gi Managing Director NG Subhash Chandra Singhana thokiba official order amagi matung inani suspend order dura palibadi hokiba March tang tareta MSPCL gi Finance and Account Department gi Executive Director na thokpa official letter number 167-1EXDN 2023-24 MSPCL FA 90103 MSPCL Company sigi staff singi thagi salary statement da company sigi mari leinataba madi staff nataba thangmaiban Kabrabam laikai digi Yandrembam Kainia Hanbi Devi kaubi miyo amagi bank account number 34481 43770 sida niyam kaina salary hapsinba thengnare haibasi khanglaki Company asigi thagi salary statement asi semba madi semlagliba salary statement asigi asum sumdagi officer in charge asi company asigi deputy manager FNA Shrimati Yandrembam Stella ni hari
Company ki Fanla Sisinaba, Korounganba, Puxiel Sing the Vatabak Torambiki Mayokta, Yandremum Stella, Deputy Manager, FNA Gimatata disciplinary proceeding Amalokatli Hine order Sitapali. Order Sigimatung in a company Sigi Human Resource Policy Rule 10 Clause 1 Clause A of DCCS CCA Chapter 12 Misconduct Rule 91 Clause A Subclause 17 gi makhada CNRI bi Yandremum Stella Kudaktigi makhata order ama thoktriba phaw thabaktigi suspend tawri haina pali loidana order sigi matung ina suspend manungna niyam gi matung ina headquarter asi makmasagi division headquarter oigadabani loidana mari lainabasingi ayaba yaudana station thadoktuna satpa yade haibu wafamsu suspend order asida mayek sengna pali Atopa Paumana, or cool the Mipam Pangtokling in the Nomai Capsulacre, Lakadori Bataragani Pansuba Lok Sava Mikalgi Matam Laptoki Bagaluina, Congress Party Guena Outer Manipur Parliamentary Constituency the Media Wina Patarang Toriba, Alfred, Kangam, Athargi Mikalgamari Lena, Miam Gueba Mipam Pangtokling in the Sakang the Bakulai Paibasingna Nomai Capsulac with the Miam Mipina Credi, Paushin High, INC candidate. Alfred Kanngam Athargi Mikal Gamari Lena Surkul District Zorzeng Junction Ground Election Gamari Lena Miam Gabami Pampang Tulingeda NSN I am Oigani Hansing Nabukulai Paibasingna Ahang Batiara no make up Katuna Kihan Kangan Bigi Tabuk Satakibani Hadi Madura Mipamadu Saruk Yaramami Kradima Pamadurigi Kiduna Sena Kipani Hadi Atopapom ITI Ozasingna Institute Asi Boycott Okre Directorate of Craftsman Training Manipur ki Joint Director bu court na suspend torakpa yaningde Department asigi feeder post niyam sumna karakpa Joint Director kaktama accept tawgani haina Industrial Training Institute ITI ki Department taraga matoina yaningdaba phongdoktuna boycott tokre khongjang aduga mari leinana All Manipur Government ITI Employees Union ki President L Dineshun hai feeder post the Ladiba line of promotion and Matangana Nine Lakadaba Muising MCS gather oina Hapsilak Bosch the Nuina the Labana Mahogi Mayok the corner case Tokibini say Sigi Hokiba February Nipana court ki order Matugina suspend of crepe Lakadoribe April gi Taragani to the court hearing Togani Amarom Nauna Lakliba Joint Director Asina Transfer Posting Finance Work Punamak Niam Kaina Torkodegi Boycott Tobigi Kongang Sisang Silakibini Amaromda stop Singna Palm Liba Pandam Singasi Atupumatam the Madila never singna Yang Sin Biduna Pangandravadi Mahiro Sing Ladik Tak talk to the Manipur the lady but Mahiro Singi Sangstan Singa Kusam Naduna Makal Makaki Kongang Kya Sangsilapoya Henso Fondoki Atopapomana Lainga ka Sapsana Tangana Pidep Laure Malem February Kungani Twidigi New Delhi gi Faculty of Art Campus Mamang the Manipur Santi Hanjinalu Tatara Hanzilanga Manipur issue Sigi Matanga Prime Minister Manipur La Ohaiba demand sing Tauradun Delhi gi Tuan Mapam Sing Yauna Impal gi Mapam Kada Sarahian Migi Kongjang Sangsilakipegi Lamyan Irabat Memorials Integrated Trust Limit Manipur gi President Oibadanatana Transgender Activist Amasu Oiba Malem Tongam gi Kongjang Siga Numit Kunga Tarukni Mapung Fazilakli Haina Trust Asina Tadorakpa Sirol Aman Haidi Trust Asigi President Malem Tongam Kuyik Pidno Tadorakpa Sirol Sinahai Ngaranung Tilpung Aniga Minitara Tapamatam the Impal Police Kiti Mamana Parabamatung Treatment Gidamak Jawaharlal Nehru Institute of Medical Science Zenims Hospital admit Tauduna Tamki Kongjang to restore peace and harmony in Manipur Haiba Banner Makada Manipur Santipur Nabigidamak Mana Panglabi State Amari Central Government ki Matakta Sangsilakibani Adubu Tatara Fazilakadoraba Sarahian Magi Kongjang Sigi Matang Lenga ki Makiri Karigumu Wapamata Fongdorokaba Sigi Onatainavada Police na Faraga Zil Namsin Bamati Tuan be Ekayama Pandano Kongjang Sibu Maning Hanana Honariba Government ki Tawong Sibu Malem Tungam na Haking and Yaning the Bafundoraki Seolasina Makata na hai Ehak na Pamzabadi Manipura Atubura Santi Hanjilakuna Tungi Yumburel Oigadoriba Nahakiagi Punsi Kanmani Ayaksu Saklam Pawi Aikoina Hauzik Sangshiliba Kongjang si Itom the Seasonaba Tawong Nati Hingbagi Mahau Laitraba Matakta Ngauriba Manipur Miamgi Hingnabigi Hakpi Wibani Ayak na Makata na Sarahian Pahendaba Ayaki Kutalati Langaki Mokutalai
ngasi gi lenga asina mikop khudingi ayakpu phaduna hospital pubagi mathau tadi lakliba Mars kungani thoi si ehangna sara hianbagi khungjang sangshin ki tha ma sapsana mapung phaba namini numit adu phawbudi treatment gi mating loduna government gi pakhungai khini adubu paukhum phangdaba taragana thangnaba numit gi kariguma makhalamati gi treatment sing loroi aina sara heliba si manipur santipur na ba lenga ki phirep khangan biu haijabani aingon de hida kapiu layeng biu haijabanati maram sina karigumba makhalamati gi treatment sing ehak loroi mana kan balenga ki thawong India gi citizen amu oina ehakna sapsana thenagani makhatana manipur santi hanjilangna bona bada yellow puru khudimangna amat oina thopang minasi haibu wafam aroibada thamlakli atop pawmana angalwadi gi angang sina department aduki matik thak hanthaba sana thaknaba polam sing pirakli sanatombi malem sita lariba jiba singna saw haiba yararoi daba sana thaknaba polam sing angalwadi gi angang sing da pija pithaknaba department na pithara I haina Bharatiya Mazdur Sangha President L. Sanato Minfungdurakli, Wapama Singasi North AOC the Labor Social Welfare Department Angalwadi Workers Singna Protest Kiva the Fungo Kibini, Magna Makatana Angalwadi Workers Singasi, Sai Sangna Katopana, Saru Oidun Matam Sana Tabak Tauduna Lakni, Masibu Puning Tokat Poina, Angalwadi Workers Sing Sai Humpuga Manga Pau Tabak Tawu Yana Big Ayaba Pina Vamari Lena Basing the Taxinduna Lakli. Labak Pavan India Lengan Ayaba Piraki, Adumenamak, Manipur Yoinangasi Pavo Satandana Tamli, Manipur Yoiba Pibam Shida Department Koksha Ningdavana, Nasi Pava Angalwadi Workers in the Wangang the Lakibani, Housing Manipurgi Angalwadi Workers in the Tauriba, Tawong City, Kalinga Matam season of Yava seasonagi, Solava Matamda, free the Tadoki Habani, Masimakta Sing a level Tibin Hanesumagna Fondoki Atopapa Mana. Kuki militants in a Tanapo Pigim sing the Sangduna Posay Huran Mamadi Sankia no many cap no hot piggy tabak satarakli. Kanglup Anigi Lana Sinamara Modun Moirang A Sigi Manungsana Tanapo Pihide Mite Kulasida me labor. Namnada with the relief camera songs of Loduna Lading Sera Sida, Kuki militants in the me lay nedrava Tanapo Pigim sing the Sangduna Posay Huran Bigi Tabak Yamna to Nesatari. Kunjas in the Gipanga Pau Gimatung Inadi. Ngarang numijung ba matung pung taraga ni thoi makhainom taba matam na Susampu district ki kanga thai amadi khoiren taklom dagi khulai pai Kuki militant sing kumtharlaga labukta sajik sa duna leidiba san sing na numai kap tu na hana bonaki madura san kya numai na pan na aso apan nangki aduga haujik san ahum thiba khangduna leidi hadi khunja sing makhata na phongdorapagi matung inadi kanglup anigi lana sina maramoiduna thamlak pukpiga thangnariba haikine ri mafam na leidiba Mitagi Lakon Singer Singasi Power Sanguna, La Ubangam than a lady Benny. Mapamasi, Kuki militant singna, dominant Auduna Labidigi Sang Mangam the Benny. High Rebelabuk Singer Shida, Sazik Saduna Labor Sensing Kuki militants in a Numina Captain of Hot Pigit Havasi, Satarak Hadi. Paushin High, Garan Kuki militants in a sensing the Numina Caps in the attack Torokpa, Dugi Pau Tabadigi, Mapamadu Lady Ba. IRB singna numai captain Kuki militant singadu tangaki loinana asopa san singadu IRB personal singi mateng loinana mapamaduda puthorak ngam khi hairi atopa pawmana bom langsilambagi mayokta use kondok wakat mifam satakre miyam gi damakta kathokpaga loinana thabak toriba Federation of Civil Society Manipur Fox ki president gi yumda bom langsilamba yaning di haiduna osekon nongpok ward number 1 gi member takhelambam umana phungdurakli Wapam Singasi Kuangba Bazar, Narang Numidang Pung Mapankra Helakpa Duaida, Fox ki President Tes Manihar Yum the hand grenade, Langsilamat Hongbo, Yaning Dabu Utuna Pamkibo, Wakat Mipam Gamadi Ledana, Wapamasi Takelam Umana Fundokimini. Magna Makatan High, Hauzik Lady Irang Marashida, Miam Gidamak Tapakia, Toriba Muyamagi Yumda, Bomb Langsilamba Habishi, Yamnat Lebak Tibini, Bomado Pin Salaga, Pokaina Langsilakpada, Lebak Pavadigi Pokaudabani. Mi kung nataba mapam oibana bom madu pukhairam labadi asiana madu aso apan kaya yormaya kanana karigi damak bom madu langsilam milibano haiba miyamna singdok pir au haiba wapam su phungdokhi atopa pawmana laingak sina isa singda onsinduno koitan tanabagi thabak si mama aikoina tumina yengduna laithokloi haiba laingak na khangbiu imagi maira gi ima sing hauzik oriba manipur gi irang amadi Kuki terrorist sing na miteida atamna landarak liba maraksida board ki notice su thokre oriba pibam sida imagi maira gi ima sing goebu wapam khara leba miyam amadi manipur lenga ki mapam na thanakli imagi maira gi advisor L Sasirani na press tholak postirol sina haribani
government ka peace talk tawduna leidiba wakhal taminaraba asoba group amasu NIA na karamba wafamda karamba moral da amukhana phajin kiba sina aikhoi miyam amadi imasingna India amadi Manipur lenga ka thamlama thajaba pumma mangli peace talk agreement tawraba asoba group ama phawba phaningma matamda phariba sida lamdam sida thokliba mayumna ngasi phawba tumba phangdriba khulngak libi isa sing lebakna kadomdano lengak sina isa singda onsinduna koitan tanabagi thabaksi ma aikoina tumina yengduna leithokloi haibasu khangbiyu hairi Solasin High Privilege and Ethics Committee ki warepna separate taliba MLA taraki mathakta makhogi maral puthokpa phaw ngamdringe sida haukiba March taraga manga media ki khuthangna state lenga amadi CM Manipur ga makhogi lansi losinanabagi oiba punna phaminaba leitri CM gi wafam aran bani thajabiganu hariba sina aikhogi lusingba Manipur gi CM na kari amuk haibigani haibisu miyamna singbapiyu amadi mayek singna khangan biu haina ima singna haijarakli lan gi woroisan amata phawba khangdringai board ki notice tholakre masida aikhogi miyamna mausa gum board ki dama party gi mingda isam samjaraba praja miyambu aran ba maike da pubiganu hanasu media gi thongda ima singi maike gi thamoi singna haijarakli board ki notice thokre haiduna aikoi tampak ki akoi bida khulngak liba isa sing khulngak pato kadra khulngak trabasu yarabra haiba wafam simasu aikoi miyam amadi bot senariba magi party ki mingda bot khom dringai da wakhal amuktang tabi ko haiba wafam su imagi mayagi makedi ki thamaki marak sida DC singna license am nongmai sing board ki notice thokibaga mari lenana submit tawbirangna ba notice thokliba silenga ki niam gi matungina di yaramgani adubo hauju oidiba Manipur gi phibam sida di sugya ganingdi maramdi Kuki singna matik saba khulai paiduna landabadi leptri aikoina thawai go onaraga lan ngakadra central force na ngakani haibagi thajabade ekoi miyam da leiti ngasi pawbada makoina ngaki haibagi mong amata udri haidene su pawsta makatari atopa pawmana MPA gi chief of army staff in charge pu NIA na phajin kiba si peace agreement gi mayokta UNLFP Thasigi tarago humdoi India ki National Investigation Agency NIA na UNLF ki Lanmi Sanglup MPA ki Chief of Army Staff in charge thoksom sidapamapu Chief Intelligence Laimayum Ingba amasum Sergeant Thanauzam Landaba Arwanba Taurang amada phajin kiba sin November kunga mapan English singaniga kunga humdoi Government of India amadi UNLF anigi marakta khuyek pinakiba peace agreement ki ground rule thugai bani Masi UNLF na haksina lawi haina pambaina lusingba UNLF na haksina lawi haina pambaina lusingba UNLF ki media coordinator sarairongba thoksomna tholakpa sirol amana hairi solasina makhata na hai party ki maru eba thaupuba member ahumasi phajin kibaga party ki authority na Manipur gi chief minister unaki phabagi maram hangbada masigi matangda private information amata pirakpa khangalakpa lekhiti adumainamang Home Department thagdo osina trust building asoba thajadaba ama piri haina haikre haina thamlaki aduga makhata na masi masu hairaki madudi case asi interstate case amani haina NIA na haibana masigi matangda CM na karisu tawbungamdi aduba athuba matamna bail out tawnaba center da angama thakta honagani so hairi NIA ge higher authority amadi government of India gi maru oiba authority singa thagdo osigi matangna paw phonaki Matamadu member ahumasi NIA gi khutta laire haina NIA na khangalaki hajin kiba thagdo osugi matangda party gi authority gi wari sanabagi haibada investigation loidriba phawba unaba khudong sakhiroi haibu wapamasi thamlaki hairi intelligence bureau IB gi mihut ka unaduna makoi gi nakal dagi atuba matamda thadokna na honagadabani natrabadi wari sanabada deadlock lairakpa yai haibu wapam thamki IB nasu honagani haina thajaba piraki thawong asimakti NIA na hauji sangsiliba peace process asi mahi yahlandana ba thabak tawrabra amasum mi pha si yamna motivated oiba ek amani haina khaloidabagi maram laite maram asina athuba matamna phajin kiba MPA gi chief of army staff in charge chief intelligence amasum lanmi sergeant TS Landaba Shiriba Yupam Yawdaba Sar Singadu Lauktok to Kudak Tadornaba Government of India gi Maikeda UNLF na Kangalakli Hadi Aduga Hausakuina de Miam Paus Matang Solution Jaragama Miam Puna no Bob did Ngaminasi.